ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯇꯧꯖꯒꯗꯣꯔꯤꯕ ꯑꯁꯤ 2023ꯒꯤ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡ ꯑꯣꯏꯅ ꯇꯧꯖꯔꯒꯦ꯫ ꯃꯃꯥꯡꯗ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯇꯧꯕꯗꯣ 2023ꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡ ꯑꯣꯏꯅ ꯇꯧꯖꯔꯒꯦ꯫ ꯍꯥꯟꯅ ꯀꯥꯔꯗ 3 ꯂꯧꯊꯣꯛꯄꯗꯣ ꯆꯍꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯤꯅ ꯀꯥꯔꯗ 5 ꯑꯣꯏꯅ ꯂꯧꯊꯣꯛꯆꯔꯒꯦ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯇꯧꯖꯔꯒꯦ꯫ 2023ꯒꯤ ꯃꯦꯁ ꯔꯥశꯤꯒꯤ ꯃꯦꯁ ꯔꯥశꯤꯒꯤ ꯃꯦꯁ ꯔꯥశꯤꯒꯤ ꯑꯍꯥꯟꯕꯗ ꯃꯃꯥꯡꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯍꯥꯏꯕꯗꯤ ꯂꯥꯏꯐꯀꯤ ꯐꯦꯁ ꯑꯃ ꯎꯉꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯟꯅ ꯑꯋꯥꯕ ꯀꯌꯥꯝ ꯊꯦꯡꯅꯔꯒꯁꯨ ꯅꯨꯡꯉꯥꯏꯕꯗ ꯂꯥꯛꯄ, ꯑꯗꯨꯒ ꯑꯍꯥꯟꯕꯒꯤꯅꯤꯀꯣ ꯍꯥꯏꯖꯩꯁꯦ ꯑꯩꯅ, ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯐꯪꯕ, ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯑꯆꯧꯕ ꯐꯪꯕ, ꯑꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨم ꯂꯩꯃꯤꯟꯅꯕ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ, ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤꯅꯕ ꯑꯅꯧꯕ ꯑꯃ ꯂꯥꯛꯄ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨم ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅꯕ, ꯑꯗꯨꯒ ꯌꯥꯝꯅ ꯐꯕ ꯑꯃ ꯑꯣꯏ ꯃꯃꯥꯡ ꯆꯍꯤꯒꯤ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯣꯏꯕ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ ꯑꯐꯕꯗꯤ ꯑꯗꯨꯝ ꯑꯣꯏ꯫ ꯏꯃꯥꯟꯅꯕꯤꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯁꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯗꯨꯝ ꯁꯦꯟ ꯊꯨꯝ ꯐꯪꯕ, ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯒ ꯇꯧꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯣ, ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯣ, ꯑꯗꯨꯗꯨꯅꯁꯨ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯑꯗꯨꯝ ꯈꯟꯕ, ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯑꯗꯨم ꯏꯃꯥꯟꯅꯕꯤꯒ ꯇꯧꯃꯤꯟꯅꯕꯁꯤꯗ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯐꯖꯅ ꯑꯗꯨم ꯇꯧꯃꯤꯟꯅꯕ, ꯁꯦꯟ ꯊꯨꯝ ꯑꯗꯨم ꯂꯥꯛꯄ, ꯏꯃꯥꯟꯅꯕꯤꯒ ꯃꯣꯠ ꯆꯥꯟꯅꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤ 2-3 ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ, ꯑꯩꯅ ꯍꯦꯟꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯅ ꯍꯦꯟꯅ ꯈꯟꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯟꯕ, ꯑꯩꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ, ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯈꯟꯕ ꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯩꯈꯤ ꯇꯥꯔꯗꯤ, ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯔꯁꯨ, ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯁꯨ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯍꯦꯛꯇ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯄ, ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯊꯕꯛ ꯑꯅꯧꯕ ꯇꯧꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯊꯕꯛ ꯑꯅꯧꯕ ꯇꯧꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ, ꯁꯦꯟ ꯊꯨꯝ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯄꯜꯂꯒ ꯂꯩꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ꯫ ꯑꯗꯨꯒ 3ꯁꯨꯕꯒꯤꯁꯤꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯦ, ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯈꯜꯂꯒꯁꯨ
ꯏꯁꯥꯁꯤꯗ ꯈꯤꯇꯪ ꯁꯦꯝꯗꯣꯛꯀꯗꯕ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯐ ꯐꯠꯇ ꯏꯁꯥꯁꯤꯗ ꯈꯟꯊꯔꯒ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯁꯤ ꯁꯤꯁꯤꯃ ꯇꯧꯁꯤ ꯍꯥꯏꯔꯒꯁꯨ ꯍꯣꯏ ꯑꯅ ꯍꯦꯛꯇ ꯍꯥꯏꯗꯕ ꯋꯥꯈꯜꯁꯤꯗ khitang ꯈꯟꯊꯔꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯥꯁꯤꯗ khitang ꯈꯟꯊꯔꯒ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯁꯦꯟ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ ꯁꯦꯟꯁꯦ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯄꯤꯗꯕ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯃꯤꯁꯦ ꯑꯩꯅ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯡꯉꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯁꯤ khitang ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ khitang ꯈꯟꯊꯔꯒ ꯇꯧꯕꯅ ꯍꯦꯟꯅ ꯐꯩ ꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯅ ꯊꯕꯛꯇꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯒꯁꯨ ꯏꯁꯥꯗ ꯑꯋꯥꯕ ꯐꯥꯎꯕ ꯋꯥꯈꯜ ꯍꯛꯆꯥꯡ ꯊꯕꯛꯇꯒꯤ ꯋꯥꯈꯜꯗꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯣꯏꯅ ꯋꯥꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯅꯤꯅ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯏꯁꯥꯁꯤꯗ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯑꯇꯟꯕ ꯍꯥꯏꯕꯗꯤ ꯇꯟꯊꯕ ꯐꯥꯎꯔꯛꯄ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯁꯣꯏꯈꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯑꯩꯁꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯕꯛꯁꯤꯗ ꯁꯣꯏꯔꯒꯗꯤꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯆꯃꯝꯅꯕ ꯐꯥꯎꯕ ꯑꯗꯨꯒꯤ ꯆꯃꯝꯅꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯣ ꯐꯥꯎꯗꯕꯤꯗ ꯑꯩ ꯃꯃꯥꯡꯗ khitang ꯅꯥꯇꯩ ꯆꯥꯗꯕ ꯑꯩꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ khitang ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯀꯣꯟꯅ ꯐꯖꯔꯛꯆꯅꯤꯗꯅ ꯋꯥꯈꯜꯁꯤꯗ ꯈꯟꯕ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯕ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯗꯩ ꯊꯕꯛ ꯑꯃ ꯁꯣꯏꯈ꯭ꯔꯒꯁꯨ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯊꯕꯛꯇꯣ ꯈꯟꯖꯟꯕꯩ ꯃꯍꯨꯠꯇ ꯃꯊꯪ ꯇꯧꯕꯗ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯆꯔꯛꯆꯅꯤꯗꯅꯈꯟꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯦ ꯍꯣꯠꯅꯕ ꯀꯜꯂꯒꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯏꯁꯥꯁꯤꯗ ꯊꯕꯛꯁꯦ ꯆꯦꯂꯦꯟꯖ khitangꯗꯤ ꯂꯩꯔꯒꯁꯨ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕꯒꯤꯁꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯃꯣꯠ ꯆꯥꯟꯅꯩ ꯑꯔꯩ ꯂꯩꯇ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯣꯏ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯅ ꯑꯅꯧꯕ ꯅꯨꯡꯁꯤꯅꯕ ꯑꯃ ꯈꯪꯅꯧ ꯍꯥꯏꯕ ꯑꯗꯨꯝ ꯂꯩ ꯑꯅꯧꯕ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ 2023ꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯄꯗꯤ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯦꯁ ꯔꯥꯁꯤꯒꯤ 2023ꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ